Mayambu Amazing Bible Prophecy Ministry Taramna Oksari Aigi subscribers amasung viewers nakoibu tolaban na ehangna harau taramna Oksari asi aikoina nainagadru topic asi Ahumsuba swargadutki magi outcome magi fall haibata fall adugi maramda nainagani masina haiba inba mi kanglub ama aduga masina haiba indaba mising aduda kari dandi phangani haiba adugi maramda aikoina nainaminase aikoina yengkhre ahanbagi aikoina khara yengsi Revelation 14 gi 9 to 12 asina third angel message ni masigi matungda Revelation 14 gi 13 gi matungda gidi verse 12 gi matungda masigi 14 da uriba sinase Revelation 14 gi matung ina Prabhu Jesu Kristana angauba leisil amada mana tongduna lakpagi sin adure makutta thangol ama pairaga masigi sin asibu akhina Prabhu Jesu Kristana anishuba lakpa adubu ikhoina khangnei masigi sin adu laire madugi matungda ikhoina Revelation 15 ga 16 ga haibasidi masida uribase masida lairise third angel message asibu haiba inba mi kanglub ama amasung haiba indaba mising aduda amasung sa aduda phangadaba dandi adugi maramda iri aduna ngasi aikoina maruina yengadabse Revelation 17 ni masigi part 1 haitare part 1 adu aikoina yengmanasi ahanbada aikoina yengsi Revelation 15 gi 1 to 4 da aikoina three angel message third angel message masi haiba inba mi kanglub ama uri makoi adugi maramda aikoina sida amtang yengsi aduga Revelation 14 gi 1 to 4 dasu aikoina laikre masigi maramda 144,000 gi maramda ai noma phajana nei nejarakani masigi di maduda changjala kumche 15 gi 1 da I saw another sign in heaven sargada no aina khudam ama oi atoba khudam ama oi great and marvelous amna chawba amsung angpa seven angel having seven last plague aduna sargadu taret na makoina prithibida haidhagadaba aroibigi chaina kol taret lai for in them is filled up the wrath of God makoi atuda ishorgi asauba ado mapung phana thalalle habne verse 2 da and I saw as it were a sea of glass mingled with fire maduras koina glass ki samudra ama maiga tona ba urami them that had gotten the victory over the beast and over his image and over his mark and over the number of his name stand on the sea of glass having the harps of God masi verse 2 da haibse jona ure matudi sa atubu khudum chanba magi mutti bu khudum chanba magi khudum chanba amasung haki mamingi masing adubu khudum chanba haibdi haidi 666 maishadugi mark ado madubu khudum chanba missing aduna adugumba glass ki samudra aduda lepa urami hai lepa urami makoida isorgi harps adi mai jandrasing isoba thagan ngai goba adugumba harpsing ado makoina pairami hai masi verse 2 dagi akoina were third angel message is prithibida aikoina mapung phana sandokpa matamda aduga hairiba sa hairi Roman Catholic Church aduga Sunday enforcement nomaijiname khurumgadabni haiba asida makoini indaba adugi morta isorgi sabat sabende sabat se mapung phana inba adugumba mi kanglub aman nei haibase masida hai aduga verse 3 ga 4 ga se aina pararoi 3 4 da haibse makoising asina Song of Moses and makoigi kanbibagi isai adu makoina sakani hai basida great and marvelous are thy work ishaw nangi thabak sidi angakpa amasung asawbani almighty ngamba ishaw just and true are thy ways nangi nangna tawriba lambi sing asidi dharma senba amasung achumbani thou king of saints dharma senba singin ningthau who shall not fear thee o Lord nang buki roida kana laikini mapoi bungo glorify thy name nangi ming thagaloidaba for thou art holy nahakti asangmani for all nations have come and worshipped before thee but tribute the lady bazat khuding muna napu kurme for thy judgment are made manifest
ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯋꯥꯌꯦꯜ ꯑꯗꯣ ꯅꯍꯥꯛꯀꯤ ꯗꯟꯗꯤꯁꯤꯡ ꯑꯗꯣ ꯐꯣꯡꯗꯣꯛꯄꯤꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯈꯥꯁꯤꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯅ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯂꯩ, ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯊꯥꯒꯠꯀꯅꯤ꯫ ꯃꯈꯣꯏꯅ ꯃꯣꯁꯦꯁꯅ ꯏꯖꯤꯞ ꯃꯁꯥꯁꯤꯡꯕꯨ ꯀꯟꯕꯤꯕꯒꯤ ꯃꯣꯁꯦꯁꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯗꯣ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯁꯨ ꯍꯥꯏꯔꯤꯕ 3 ꯑꯦꯟꯖꯦꯜ ꯃꯦꯁꯦꯖ ꯑꯁꯦ ꯃꯁꯤꯒꯤ ꯋꯥꯄꯥꯎ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯃꯈꯣꯏꯕꯨ ꯃꯗꯨꯗꯒꯤ ꯁꯥ ꯑꯗꯨꯗꯒꯤ ꯀꯟꯕꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯍꯔꯥꯎꯕꯒꯤ ꯀꯟꯕꯤꯔꯛꯄꯒꯤ ꯏꯁꯩ ꯑꯗꯨ ꯃꯈꯣꯏꯅ ꯁꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯁꯣꯡ꯫ ꯑꯗꯨꯒ ꯔꯦꯚꯦꯂꯦꯁꯟ 16 ꯑꯁꯤꯅ ꯂꯥꯁ 7 ꯄ꯭ꯂꯦꯛꯁ ꯑꯗꯨꯒꯤ ꯃꯔꯝꯗꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯦ꯫ ꯑꯗꯣ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒꯨꯝꯁꯤ꯫ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 17 ꯃꯁꯤꯒꯤ ꯄꯥꯔꯠ 1 ꯑꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯁꯤ꯫ ꯃꯁꯤꯒꯤ ꯆꯦꯞꯇꯔ 17 ꯅꯩꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯒ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯕꯁꯦ ꯀꯌꯥꯝ ꯅꯛꯑꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯒꯅꯤ꯫ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ꯫ ꯁꯔꯒ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯑꯩꯅ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯄꯥ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 17 ꯄꯥꯔꯠ 1 ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯀꯤ ꯁꯦꯡꯂꯕ ꯊꯋꯥꯏ ꯑꯁꯪꯅ ꯆꯪꯕꯤꯗꯨꯅ ꯏꯄꯥ ꯏꯁꯣꯔ, ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯅꯠꯇꯗꯨꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯉꯥꯡꯍꯟꯕꯤꯒꯅꯨ꯫ ꯅꯍꯥꯛꯀꯤꯅ ꯑꯩꯉꯣꯟꯗ ꯊꯋꯥꯏꯅ ꯏꯟꯁꯤꯟꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯗꯨꯅ ꯑꯆꯨꯝꯕꯁꯦ ꯗꯤꯁꯀꯣꯚꯔ ꯇꯧꯗꯨꯅ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯑꯔꯣꯏꯕꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯁꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯨꯗꯝ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯅꯍꯥꯛꯅ ꯆꯤꯡꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯑꯩꯈꯣꯏ ꯔꯦꯚꯦꯂꯦꯁꯟ 17ꯒꯤ ꯚꯔꯁ 1 ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯔꯁꯦ꯫ 1-2 And there came one of the 7 angels which had the 7 vials and talked with me. Haidi aina haidi 7 plagues ki sagadu taret ki makhoi vials partasing haidi prithibida haidagadaba asaubadan dipigadaba adugumba koina Revelation 16 gi 7 angels haiba makhoi plague haidagadaba 7 angels sing ado makhoi adugi manungdagi ama laklammi mahana aingonda wari sarami habi adana masina takpudi kaino haidi Revelation 17 je masi aikoina 7 last plague ka masiga mari lene masi 7 last plague thokdingegi haidar digging mamangda kari lakani habdugi maramni saying unto me aingonda haidami come hider sida sanglao I will shew unto thee the judgment of the great whore that sitteth upon many water. Ising kayagi matakta phamliba oktabi nupi asina phangadaba dandising ado aina nakoida aina nangonda utkani lao sida. Verse 2 With whom the kings of the earth have committed fornication. Haidiba oktabi nupi asina prithibida paliba ningthausinga oktaba thabaksing ado sathakhare. And the inhabitants of the earth have been made drunk with the wine of her fornication. Maki oktabaki yu ado prithibida lairiba khundariba mipung khudingmak aduda thakhanduna ngauhan khare haibani. Masida ikoina yengse verse 1 da ikoina yengse hariba se masina takpudi ikoina Revelation 16 dagi ikoina ukhre madudi hariba 7 plagues singa se kanada hidagani haibda beast haibdi Roman Catholic Church mahaki matung inba mabu support over ishon haiba indaba missing aduda 7 plagues ase hidagadabni aduna haiba adugi manungdagi ama laaga haiba nupi asida amasung mahaki matung ilaba missing aduda kari phangani haibado adugi maramda masida iribani aduga haiba nupi asina kadaida phammi haiba matamda ising ke amarhungi matakta phammi hai masi aina horen makhada explain tawjarake aduga ikoini yengse masida nupi asida phangadaba judgment haibse Greek ki wahai 2917 ki matung ina the sentence of a judge haibdi bichar party amana rai taba
aduga the punishment with which one is sentenced haidi adugumba dandi pikraba haidi wayan takraba mi aduna phangadaba dandi haibadane condemnatory sentence haitare sentence haibdi mabu maran sibigi wail aduna masida iri masida piri se karino haiba matam 17 akoina wara loibu yengba matam da khangani masida piri bise haiba nupi asina phangadaba dandi amasung ma aduni madugi maramda iribani fornication haibse asigi maramda amuk yengase hairabdi hairiba nupisina prithibigi ningthausinga oktabagi marumbi thabak tawi haibani fornication haibse akoina masi Ezekiel 16 ge 15 26 sidagi akoina paraga yengminase aduga Isaiah 23:17 James 4:4 Revelation 14:4 masigi matungna maki definition asa Bible fi ayana pajar ke Ezekiel 16 ge 15 section masi Jerusalem ge mayukta piba ishona piba warning ni verse 15 da but thou didst in thine own beauty nang nasagi phajaba aduda nasana thajare haibani Jerusalem da piribni ishorgi church na puna nasagi phajaba aduda nasana thajai and playedst the harlot because of thy renown nangi maming chatpa nangi phajaba aduna maram oidana nangna oktabigi thabak tawre pouredst out thy fornication on everyone that passed by nangi nanak landuna chaliba kudingmak aduda nahaki oktabigi thabak adonang hither haji chaminarba mipum kudingmaka nangi nanak thalaiba mipum kudingmaka oktabigi thabak tawre his it was masi mahakini verse 26 da thou hast also committed fornication with the Egyptian thy neighbor great of flesh nahaki yumloknaba Egyptian nahana oktabi marumbigi thabak ado tawre great of flesh adun achauba hakchangi thabak and has increased thy whoredom nangi oktabigi thabak ase nahane henkal hale to provoke me to anger ibu hena ibu sawhalle haibane masina taklibdi fornication haibigi mati Israel na kamaina Israel ishogi khandokraba Israel jati isna kamaina fornication tawi haiba matamda mahana ishona tinaganu tona tinaganu hairiba makhaki Canaanites sing Egypt sing atopa laibak sing aduga mahana tona tinaduna makoiga dharma gi oiba asigumba thabak thorom sing de yauminaba pomnaba se masibuneba aikoina shona warning piribse aduna masidagi fornication habigi atadi masina unlawful alliance with the government of the world haibo prithibida hairiba ngasai oktabin pisina prithibida laiba misinga siga oktabi thabak tawre habdi ishona yadaba mongda makoina tona tinabase masibuneba ikoina khangna fornication habse khangna duse habdi hariba church asina prithibida laiba political power kudingma aduga amatta oina chaminabase masibuneba fornication habse maduni mahangna tawre habse haidi hariba nupisi kanano habse akoina yengakhani masilare aduga wine you have seen a kadino have say akoina mamangna su pankhare Luke 5:37 matungna sida paminase no man put a new wine into all bottles haidi ariba patada anoba you amta haisinade else a new wine will burst the bottle natragadi anoba you aduna hairiba bottle ariba bottle adu sagai hangani be spill aduga haido hangani and the bottle shall perish bottle adu mangani masida tai bidi akoina masigi parable asida sangthamnari bidi karino hakana ariba bottle habsida aduga habsiga anauba yu habsiga sangthamnari se karina ariba bottle habsina ariba takpi tamiba haidi juice makogi rabai sina takpi tamin new water habsina Prabhu Jisu Krishna takpi tambiriba anauba doctrine adubani masida wine habsina khangna dibse haiba oktabigi wine hana khangna se false doctrine hadi aran ba takpi tambiba Roman Catholic Church na prithibida laiba misinga aran ba takpi tambibdo madubu ikoina khanai masi ikoina Revelation 13 gi mark of the beast haiba atugi maramda aina masigi series naina bata phajana naina khare aduna maduda hena sangchalagumsi haiba sini masida ikoina yengse laire mathangna verse 3 da ikoina yengse
So he carried me away in the spirit into the wilderness. Mahangna ibu lamhangda aibu purami thawaida lamhangda purami hemi. And I saw a woman sit upon a scarlet colored beast. Aduna angangba masugi sa amagi matakta nupi amana phamba urami. Full of names of blasphemy. Aduna ishobati da ngangbi mengsing pikthana lerami, having 7 heads and 10 horns. Maki makokta makok tare amasung masi tara palami. Ko yangsilase in the spirit. Haibigi arthadi John je vision da urami hai. Vision da mahak se kadai da purami. Haibise kuni yangsil lamhang da hai. Masida in the wilderness hai. Lamhang haibise mahagi meaning se ekoina ani lay. Koina lamang revelation masigi ahanba meaning na aseng basa the truths in the wilderness hai. Masina na koina revelation tuyapta ekoina yengba taragadi ekoina fadana khangani shorgi sirs aseng basa asina lamhang da selame 14 da. And to the woman were given 2 wings of a great eagle. Achoba langja eagle amagi masani pirami that she might fly into the wilderness. Lamhang da sena into her place maki mapunda where she is noticed for the times and half a time from the face of the serpent. Haida sa asigi maondagi laithona ba makse matam haidi sahi ahum makai habdi jahi lising amaga sani humfu ase mangonda pibi naba lamang da lot ngai matam ado pibi re habse masidagi tapodi aduna wilderness habse masina time period se 538 to 1798 ki matam ase masi ishorgi sase lamhang da wilderness da laiba matam adubuni masida uribse adu anisubo wilderness aduna khoina ishorgi sase kanana wilderness sapole kan Roman Catholic Church na mana ot nei baduni ishorgi sase lamhang da selibni madugi mahi oina ikoina mukaidoba masagi Roman Church ase mahaksu wilderness satkani aduna mahna ishorgi michingul lamhang da salanbegi henko ot nei bigi maramna mahaki mataktu umu ot nei ba haidi mahakpu lamhang da sapa dugi maram adu lakani masi kedo kan da kuna revelation 13 da kuna upange maduda di kuna sangla loy masina ani chugo wilderness na the Roman Catholic Church in the wilderness masi karamba matamde 1798 gi hore aikuna revelation 13 da aikuna yengba matamda revelation 13 gi verse 10 da sum hai verse 10 da say he that led into captivity shall go into captivity mibu lan pa o heliba ma ato maxulam pa da satkini he that killed with the sword must be killed with the sword thangna haliba ma mingonda ikona thangna haldi ma ko thangna hatkini habni masida habdi aduna mahangna ishorgi church asibu lamhangda onnaire chelanle aduna madugi mai oina mahaksu lamangda satkini habse masigi verse 10 asidagi ikona uba phange maduna Roman Catholic Church ase 1798 markna maki asokpa maki pangal sakti khudum mota thudokare France ki Napoleon ki general Berthier na ko mase maki mapangal ase thudokare maki sakti asilai kare madudagi mahakse hauji phawbo mahak wilderness ki perot asida saleba maki asokpa je mapung phana phani phaba matamda maki wilderness perot ado loigini masi phabudugi maramda ikoina revelation 13 da phajana naina kare masini ikoina masidagi haise aduga mahani sina ikoina khangadabdi hariba wilderness ki perot khangba habse yamaru oi chinawse masi kaigino di horen 7 has maki makok taret amasung masi tara sigi maram naina bada masina yamna phangani hai masi adu hariba nupi asina kadai da phammi haiba matamda ikoi yingse scarlet color beast haimne ko ikoina beast amada phammi haibani adu akoina nupi haibase oktabi nupi amna karibu khangnai haiba matamda October church adubu ikoina khangnai masigi maramda ikoina makhada chumu ninakani masi Ezekiel 16 gi 15 to 58 ko 23 gi 2 to 21 Hosea 2 gi 5 3 gi 1 Revelation 14 gi 4 ikoina ninaba matamda ikoina phajana khangani madu ikoina parakumsi masini aduga beast haibsina Daniel 7:23 gi matung ina Bible gi prophecy da ikoina haitare sa haibse masina angangbo masugi sa haibsina karibu khangnai haiba matamda beast haibsina a political power kingdom adu khanai
हाइरिबा नुपी असिना सा असिदा फम्मी हाय अदुगा अहानबा verse 1 gi matung inasu हाइरिबा नुपी असिना इसिंग kaya marungi mathakta फम्मी हाय the great horde that sitteth upon many waters हाय aduna ngasai gi bis nupi sina famliba sa haibasiga nupi sina famliba ising haibasiga masigi meaning je chap mane aduna hairiba ising ai kari no haiba matanda revelation 17 gi 15 da asuna mahana takpire hi he said unto me man I the water which thou sawest where the horse seated are peoples and multitudes and nation and tongues masina taibadi nupi asina famliba ising asidi kaino prithvi da lairiba miyam lon sing jati sing punama sifu khangnai aba masina haibadi hairiba nupi asina ekhoina khangne sadu bu thoraga koi thau na chale adu ising mathakta mana tongduna chale masigi arthadi hairiba prithvi gi oiba prithvi da lairiba political kingdom hadi government khudim ase aroiba matamda mahangna haiba adu matung induna loina chalakani haibagi mami do khoina u phange aduna hairiba masagi peace aduga water se aigi mod matung na din masi kaino kana new world order hadi aroiba matamda prithvi asibu aduna adubu one world government ki makhada lakani prithvi ki lairiba leba kuding mate punjalaga one world government ki makhada lakani madubu kanana control tawgani habda hairiba nupi asina control tawgani habasigi asengba mami ado aikoina bible dagi aikoina uba phange masini aduga revelation 13 dana aikoina hairiba roman catholic church ase sa amagumna ui adubu masidadi women habasina church ni aduga beast habasina political power ni church na magi political power prithvi ki political oiba shakti sing punama adubu khudum chanbagi mami ado aikoina masi yam ui masini kwaligi danger oiba se masi maram da aikoina yangni aduga verse aikoina 4 da muchalase the woman was arrayed in purple and scarlet color and decked with gold and precious stones and pearls hairiba nupi se mani mukta phige aduga scarlet color haide mani mukta machu ke amarungi maman jamlaba phising sana amasung maman jamlaba nung amasung aduga mani mukta sing hairiba nupi asibu laitenglami having a golden cup in her hand full of abomination and filthiness of her fornication aduga maki makuta maki oktabi tobagi tukotjabagi adugumba big thalaba maki sanagi cup ama maki makuta lairami have masi ekoina laire aduna hairiba aduga verse 5 siga koi pamina se and upon her forehead was a name written aduga maki marai bakta ming ama irami mystery Babylon the great the murder of harlots and abomination of the earth angakpi Babylon amasung oktabatsingi mama prithvi ki tukatsibasing amasung oktabatsingi mama haina maki mami da irame snausa ikoina revelation 13 naba matamda ikoina khangkre adudi hairibi oktabi church ase Babylon se kanano church kudimaki mama asukimati verse 4 gi matungna asukimati inakunba mani mutana laitengba maki lusingba singse asukimati luxurious oiba yamna duguma church adudi kanano haiba matanda bible na haibagi matungna de hairiba masi kanabu khangnei habitanda aikona roman catholic church magi takpi tambiba maki system asibu khangnei makoigi pope amasung makoigi priest sing aduga cardinal sing makoigi bishop sing na seleba phijol ase yengu makoi duki mati maman jamlaba aduguma phijol ngakane bible na haibagi matungna masine masi aikona laire aikona babylon gi maramda aikona mamangda naina kare aduna masi gi maramda de aikona sangla kumse aduna Babylon habisna khangnali se apostate murders with her apostate daughters says aduna maki matung inba man aran patapita maki ngasai khana verse 4 hai magi sanagi ka patha uktaba aduna phattaba singi adugi tukottaba na pik thale aduna maki part sina represent hoje maki takpi tambiba aran ba biblical oidaba tongan ba takpi tambiba adubu ikhoina khangnai habase masini ikhoina matam khuding makta kaurgumse
maduni aduga verse 6 da I saw the woman drunk with the blood of the saints, with the blood of martyrs of Jesus. Hairiba nupi asina ishorgi Christian sing adugi mahana I thayamne. Prabhu Jesu Christa ki damak thawai thaikiba missing adugi I ado mahana thayamne. Hairiba sasasi na kanabu hai. Ishorgi Prabhu Jesu Christa ki sarspo khatpa ot naiba adugumba sars aduri Roman Catholic Church ni mana hakiba sense 150 million gi mi dukimati adu yamna hatli hamne. When I saw her aina mapu ukiba matamda I wonder with great admiration. Jonah haiba nupi church asibu uba matamda asuki matinga isi karigino haiba matamda Christian ni harga Prabhu Jesu Christa gi matung inbani harga mahana mahaki Prabhu Jesu Christa gi matung inba missing adubu hatpadu uba matamda ma asuki mati mahana angakpa pauki hai. Verse 7 sibu paragang asigilo chalase. And the angel said unto me, wherefore didst thou marvel? Nang isi karigino. I will tell thee the mystery of the woman of the beast that carry her. With set 7 heads and 10 horns. Maki makok taret amasung masit tarapanba. Hairiba sa sige maram da aina. Haigini, nupi sige maram da haigini. Aduna karikita manahangat no habsine. Aduna equina matangi porta 7 sets of the beast. Hairiba sa sige makok taret. Asigi maramda equina matang da pazana nainase adunga sigi equina sidaida masigi verse sidai left select loishalase aduna equina sidagi Revelation 17 equina part 1 sidagi equina kange aduga nupi Roman Catholic Church na hairiba sa ki mathakta thawe habde aroiba matamda Roman Catholic Church na prithibigi political powers in particular laiba government kuding ase mangna haibigi matung induna salakani habsin hairiba matam asida prithibida kari thokani haibsigi maramda equina nainagani aduga equina hana mamangda Revelation 13 nainakiba aduga maroina Revelation 40 ki 3 angel message in series kya nainaduna lagli binisnausa masigi maramda suna koina phasana na koina bhaptana ba yengbiu ai masigi maramda full details tarabane maramdi karigino haibda hanjan nangkraba topic adugi maramda ina ngangningdere maduna maram oiduna asine aduna equina mathangna verse remaining verse 17 ki 8 tagine equina makase masigi maramda mathangi numet aduda equina nainase masi hena bab taba habse yamna maru oi nakoina su masi hena khangnai gidama nakoina bab tabiu aduga ai screen da iriba singa se nakoina phajana yengbi sinawsang equina khangadabde equina Revelation equina nainariba equina danin gi series nainarib sikari gino haidi prithibida ishona thokani habsing ado madu thoktuna lairibne prophecy naina base very important yam naina base maruai masina ekoibu asumba apab lambi atuda changma ngamutarbne nakoina kariguma aina nainariba topic asigi maramda nakoini ki makoi mon janingdaba laiba tarakasu aingonda haibirao aduga aigi number masida loina description da ibane aigi number aigi WhatsApp number 8787640838 nakoina WhatsApp ta tharak bayai natraga aikoi comment da nakoina haibai masini habdo nakoina khangdaba lairagasu hena bab taningba lairagasu aingonda ibiro maduda ina ngamjaba mateng ado pangmin nagani sinawsang akoi aduna baibna haibudagi matungna akoi thidoga chumuda saminase aikoi gi punsida kwaligi moruwebse aran khubamne sinawsang Prabhuna sabiki base nang aibu arang kubam pipini ngai gidamo adu gidamo ekoina asumbudo baibana haiba khakdangdo insi adan mina haibase ekoina taragumsi mina haira su baibugi matungna haidragadi ekoina ilagumsi haibase mayamda appeal tawjari haroibda ekoina parthana tawche tabriba mayamda ishona bopi boishnu aduga aigi video sina ekoina pamagadi mingonda share tawbiu aduga subscribe tawbiu haibase aina appeal tawjari maramdi aina anauba series kya lepanaidana ishorgi wapao ado aina khangjabagi matungna nakoida share tawjarakani maduna nakoisu hena aikoina thidongminarga khangminaba yaningai tama ishorda pathana tawse sargata leiba yamnam sarba thawjana haibe ipa ishor na poinga leitana thagachare aikoina aroiba matamda naki third angel message haiba inba mi kangluk ama haiba inba mi kangluk ama tholakani haibi marandai ni nakre aduga Revelation 17 da
ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ, ꯍꯦꯟꯅ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯉꯝꯍꯟꯕꯤꯌꯨ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯅꯕꯤꯌꯨ, ꯑꯩꯉꯣꯟꯗꯁꯨ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯅꯕꯤꯌꯨ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗ ꯅꯍꯥꯛꯅ ꯄꯥꯎ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯥꯃꯦꯟ꯫